Jenam hapna semba buri asina asina yenam yawda ba buri hatare he mayam ngasi video da mayam taram nok chere ngangum shilpi aigi kutta si thang de obada dum mayam khangamane kaino ma thongba natraga kaino ma kakpa lai na da hoi jenam se ka kaina lak pa na ba sa yuji chak thong doi ni chak pudi thangkala me chak lo re hingjang thong doi ni hingjang thong ba do mayam da jeng halake ado imung pu changa ko na haire ke saji ji ga le pa ki je ga na da ek te nung suri kak khai ga le ngwa na ba ki do shika khekle सब मनुंग दा चंगा को ना डिटेल्स तो हारे के तुदी लाओ नहीं मन खोंग दे दो अमुआ का कोई ना पे काय नो नती है हम नती है आई पाखलु रे दु सी मैं तानी अदो मैं ngasi se I Hawaii khongai tawri ma da lo Manipur da gi lakpa ibung Elan Sharma na ibu bori piram ya ba do bori do ngasi khongai tawni mu program ma da la am bane ado Raja Seva ko chandra gi program da la am bane ado program do ga ngol da bori se piram ma na ba bi ma kha dei khong cha ga na to ko se kai hai ni time se da chana da bai ta re ado ma kha da puja bai ado ei mama gi poche gi he kan lo re jenam hi Fatikom he ado ngasi se Hawaii khongai tawri ma ba Hawaii je khichi thong doi na te Hawaii thong doi ni nyam puna kamai na thong ya do je halakya to ba mahau do se kamai to do je halakya puna ado si Hawaii ni cha ma thang ya ki ge de ma kha da ado cha thong thong ga di wari sana ni si ke thang ga ne Hawaii chum thong ang go ba jan phi la ya ba ado si ni si bori si ni ibu an na pi do ko do ado si packet mari ni dia jenam hapna semba buri asina asina yenam yawda ba buri hatare ado silagi amamum se lawga khongani ado punamak khongi do yaman gane ba aduna asini si batam asi ona khongi asina karuna alu ga chana ga ngoge na to bane ba sise hawai ga buri ga mathongani aduga alu ga yenam ga bori ga mathong ani Manipur gi aina adum ngarang se adum recipe se ing ya ba recipe eng ba kang ga keno se bori sa alu ga yenam ga anam mi thong ne ya ba ibung da si bori ja kamai thongi adu ga char ga mahau da kamai to ga do den ga ni si video se mane ado alu muku khok bu de lo do re ado alu se ngobi tamak ta di kuk na shor ni na adu ga thong mai tamak ta di kitang pok tok no shor ni ba khang de haw na haw da lai tam ga ni haw no ba di try to le ai ong pau di thong di shmai na alu ga to na thong ba se ado ga si first time try to de na ba du YouTube te ji ga ado ga Hawaii ga thong si de khoi ma na thong na yam cha re ado ga Manipur bori ni na haw da di ma ni khoi iman di khang da ni na ba ado ai mutta ma na thong ja lo ra do ai na ha ai ma ai na si di khar shang ni time su le ado ai na si di bung na pi ra ba bori se thong ga ado ba iman na hoi thong ba ado ji na si thong ga pun na cha ni na ni do ni ya re si Koshi kang nangol koshi asi bhaji ana haini ayam bu bhaji ana adu bhaji du adu mun chale mani ko mina mapanda Bangladesh mapanda le gana di khanom maro ya bhaji ai se kai no ado aina show na mang da bhaji ga ha ba yaw do adu shin do shi kang nangol koshi shi ya adu dum ai video e ko me ya de dum khagam ni do shi lai na am si show ra ke tu Kokona asi churi na haya ba thang ta se ado ai mali ko ko ni si na shoy ba ni si ai thang ani ba thau ta ya si ta don bu jam ni story ma le ni kya ma ni sia ma na han ke si thong ba su ma ma ke na ga pa pi da na to ni ado ma le ra ma di ka hen na ma ya nang se jang bu nam se ta ba khangam tra ba la ba chaning bu nang shu ha ma Pamu pam da re pamu pizza dai ni ai ni so ra de si so ra de som da alu sana thang gat ki de ma khar yang mu na ga sin de so de ko ma ngong na ba su lo na cha na ta ma ba ya
ꯍꯋꯥꯏꯁꯤꯅ ꯃꯨꯟꯈꯤꯗ꯭ꯔꯦ ꯃꯨꯟꯕꯒꯤ ꯍꯋꯥꯏ ꯐꯪꯗꯕꯅ ꯈꯪꯗꯦ ꯅꯝꯁꯦ ꯌꯥꯝꯗ꯭ꯔꯥ ꯑꯁꯤꯁꯦ ꯉꯧꯅꯕ ꯈꯔ ꯇꯧꯔꯅꯤ ꯑꯗꯨꯗꯩꯗꯤ ꯍꯋꯥꯏ ꯁꯣꯛ ꯇꯧꯅꯕ ꯈꯔ ꯑꯗꯨꯒ ꯊꯣꯡꯅꯕꯗꯅ ꯍꯦꯟꯅ ꯌꯥꯝꯅ ꯊꯛꯑꯅꯦꯕ ꯌꯥꯝꯗ꯭ꯔꯥ ꯖꯦꯅꯝꯁꯦ ꯌꯥꯝꯅꯁꯨ ꯑꯩꯗꯤ ꯑꯣꯏꯗꯕꯗ ꯃꯥꯜꯂꯤꯗꯣ ꯖꯦꯅꯝ ꯌꯥꯝꯅ ꯊꯛꯅꯤꯡꯉꯦꯕ ꯑꯩꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯉꯧꯕꯗꯁꯨ ꯈꯔ ꯍꯥꯞꯆꯤꯟꯒꯦ ꯉꯧꯕꯗꯁꯨ ꯍꯥꯎꯕ ꯃꯣꯔꯣꯛ ꯁꯥꯒꯅ ꯈꯪꯗꯦ ꯑꯩꯗꯤ ꯈꯨꯠ ꯃꯣꯔꯣꯛ ꯁꯥꯒꯅꯒ ꯆꯥꯕ ꯃꯨꯜꯂꯦ ꯃꯨꯜꯂꯦ ꯌꯥꯏꯉꯪ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯆꯅꯥ ꯇꯪꯈꯥꯏ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯦꯕ ꯁꯤ ꯆꯅꯥ ꯇꯪꯈꯥꯏꯁꯦ ꯌꯥꯝꯅ ꯍꯥꯞꯇꯕꯩ ꯈꯔ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯂꯩꯁꯦ ꯑꯁꯤꯅ ꯍꯥꯎꯔꯦ ꯁꯨꯃꯥꯏꯅ ꯊꯣꯡꯕꯅ ꯑꯁꯤꯅ ꯆꯦꯅꯝ ꯌꯥꯎꯗꯕ ꯁꯣꯔꯤ ꯑꯁꯤꯅ ꯆꯦꯅꯝ ꯌꯥꯎꯕꯤ ꯑꯁꯤꯅ ꯆꯦꯅꯝ ꯌꯥꯎꯗꯕꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯗꯣ ꯁꯤꯅ ꯌꯦꯟꯅꯝ ꯆꯥꯎꯕꯤꯅꯤ ꯁꯤꯅ ꯌꯦꯟꯅꯝ ꯆꯥꯎꯕꯤ ꯇꯦꯁꯁꯤꯗꯤ ꯃꯥꯟꯅꯔꯣꯏꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯃꯅ ꯍꯋꯥꯏꯗ ꯍꯥꯞꯄꯒꯦ ꯑꯃꯅ ꯊꯣꯡꯕꯗ ꯍꯥꯞꯄꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯣꯀꯦ ꯁꯤꯅ ꯍꯋꯥꯏꯗ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯁꯤꯅꯊꯣꯡꯕꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯁꯤ ꯖꯦꯅꯝ ꯌꯥꯎꯗꯦꯀꯣ ꯁꯤꯅ ꯌꯥꯎꯔꯦꯕ ꯑꯅꯤꯁꯤꯒꯤ ꯗꯤꯐꯔꯦꯟꯁ ꯌꯦꯡꯉꯣ ꯑꯃꯅ ꯉꯥꯡꯉꯤ ꯑꯁꯤꯅ ꯌꯦꯅꯝ ꯆꯥꯎꯕꯤ ꯑꯁꯤꯅ ꯖꯦꯅꯝ ꯆꯥꯎꯕꯤ ꯁꯤ ꯇꯣꯉꯥꯟꯅ ꯇꯥꯏꯌꯦꯕ ꯁꯤꯒ ꯈꯥꯡꯁꯨ ꯊꯥꯡꯒꯠꯂꯦ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗꯅ ꯍꯋꯥꯏ ꯐꯨꯠꯂꯤꯁꯤꯗꯅ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯆꯥꯝꯅ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏ ꯁꯨꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯟꯅ ꯈꯥꯡꯁꯦ ꯁꯥꯔ ꯕꯣꯔꯤꯁꯦ ꯍꯥꯟꯅ ꯉꯧꯊꯣꯛꯅ ꯊꯝꯃꯅꯦꯕ ꯑꯗꯨꯒꯤ ꯃꯈꯥ ꯑꯁꯤ ꯁꯣꯛ ꯇꯧꯁꯜꯂꯅꯤ ꯑꯂꯨꯁꯨ ꯐꯨꯠꯅ ꯂꯣꯏꯔꯦ ꯆꯥꯡꯅꯕ ꯌꯥꯏꯅ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯣꯇꯣꯔꯗꯣ ꯂꯩꯔꯦꯗ ꯃꯪꯒꯟꯗꯣ ꯃꯣꯇꯣꯔꯗꯣ ꯂꯩꯇꯦ ꯅꯪ ꯆꯥꯊꯣꯛꯈ꯭ꯔꯕ ꯄꯦꯀꯦꯠ ꯑꯅꯤꯃꯛ ꯆꯥꯒ꯭ꯔꯦ ꯑꯩꯒꯤꯗꯨꯁꯨ ꯅꯪꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯆꯟ ꯑꯦ ꯑꯅꯤꯗꯣ ꯑꯩꯒꯤ ꯑꯃ ꯅꯪꯒꯤ ꯑꯃ ꯂꯣꯏꯅꯃꯛꯇꯣ ꯉꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯞꯆꯜꯂꯣꯔꯥ ꯈꯪꯗꯦ ꯍꯥꯞꯆꯜꯂꯒꯦ ꯁꯤ ꯃꯣꯏꯁꯦ ꯀꯥꯔꯨꯝꯕꯨ ꯇꯧꯔꯦ ꯁꯤꯗꯤ ꯅꯪ ꯅꯪ ꯌꯥꯎꯕꯤꯗꯅꯤꯀꯣ ꯆꯥꯅꯤ ꯍꯥꯏꯗꯣ ꯌꯥꯎꯗꯕꯤ ꯆꯥꯔꯣꯏ ꯑꯁꯦꯡꯕ ꯅꯪ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯉꯣ ꯑꯗꯨꯗꯣ ꯍꯋꯥꯏꯗ ꯀꯔꯝꯕ ꯊꯥꯛꯁꯤ ꯍꯥꯏꯅꯣ ꯖꯦꯅꯝ ꯌꯥꯎꯕꯤ ꯊꯥꯛꯁꯤꯔꯣ ꯖꯦꯅꯝ ꯌꯥꯎꯗꯕꯤ ꯊꯥꯛꯁꯤꯔꯣ ꯑꯅꯤꯃꯛ ꯌꯥꯅꯅ ꯊꯥꯛꯑꯣ ꯑꯅꯤꯃꯛ ꯆꯥꯟꯅꯔ ꯍꯥꯎꯕꯗꯣ ꯑꯩꯅ ꯈꯜꯂꯤꯅ ꯑꯃꯃꯝ ꯊꯥꯛꯑꯁꯤꯔꯥ ꯃꯦꯊꯤ ꯍꯥꯞꯄꯣ ꯖꯦꯅꯝ ꯍꯥꯞꯄ ꯃꯦꯊꯤ ꯍꯥꯞꯇꯣꯏꯅꯤ ꯅꯪꯁꯨ ꯍꯩꯇꯦ ꯍꯣꯏꯅꯦ ꯍꯥꯟꯅ ꯖꯦꯅꯝ ꯍꯥꯞꯄꯅꯤꯗ ꯑꯗꯨꯏ ꯃꯈꯥ ꯃꯦꯊꯤ ꯍꯥꯞꯅꯩꯌꯦ ꯑꯩꯁꯨ hapani bilang mukha hapani buri sini kok nak hapte bo khangde pada didi sokora ini dan nak nang manle ini bagi apa ni buri mix body okay yani sina jenam hawada kumani ko kulle kide kada yan ngꯧꯕꯒꯤ ꯈꯔ ꯈꯥꯏꯗꯣꯛ ꯊꯝꯕꯅꯦꯕ ꯁꯤꯒ ꯑꯗꯨꯒ ꯈꯔ ꯖꯥꯝꯅ ꯑꯣꯏꯅ ꯍꯥꯞꯄꯅꯦꯕ ꯁꯤꯒ
ꯁꯤꯁꯦ ꯄꯀꯧꯔꯥ ꯊꯣꯡꯕ ꯃꯥꯜꯂꯛꯇꯣꯔꯦꯕ ꯑꯩꯅ ꯉꯔꯥꯡ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯗ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯍꯥꯏꯕ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡꯁꯨ ꯍꯥꯞꯄꯤꯗꯣ ꯑꯗꯩ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯍꯥꯞꯄꯤꯅꯦ ꯑꯗꯨꯗꯩꯗꯤ ꯌꯥꯝ ꯍꯥꯎꯒꯗꯧ ꯃꯥꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯥꯡꯖꯤꯡ ꯀꯥꯏꯗꯩ ꯐꯪꯒꯅꯤ ꯑꯗꯨꯅ ꯊꯥꯡꯖꯤꯡ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯑꯂꯨꯒ ꯑꯗꯨꯒ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯁꯜꯂꯦꯕ ꯀꯥꯡꯉꯧꯅꯤ ꯍꯣꯏꯅꯦ ꯅꯪꯒꯤ ꯀꯩꯗ ꯀꯥꯡꯍꯧꯒ ꯐꯨꯠꯂꯕꯅꯤꯅ ꯍꯧꯕꯗꯁꯨ ꯌꯥꯡꯉꯦ ꯃꯣꯔꯣꯛꯁꯦ ꯅꯣꯏ ꯍꯥꯞꯆꯜꯂꯅꯤ ꯃꯣꯔꯣꯛꯁꯦ ꯍꯥꯞꯆꯜꯂꯅꯤ ꯉꯥꯡ ꯍꯥꯞꯄꯦ ꯖꯩꯒꯟꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯨꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯣꯛꯏ ꯌꯨꯝꯒꯤ ꯁꯨꯕꯅꯤꯅ ꯃꯆꯨ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤꯁꯨꯅꯦ ꯕꯖꯥꯔꯗꯩ ꯂꯩꯅ ꯆꯥꯗꯦꯕ ꯃꯣꯔꯣꯛ ꯑꯣꯏꯅ ꯂꯩꯔꯒ ꯃꯣꯔꯣꯛ ꯀꯪꯕ ꯑꯣꯏꯅ ꯂꯩꯔꯒ ꯑꯗꯩꯗꯤ ꯁꯨꯝꯒꯤ ꯃꯗꯨꯗ ꯁꯨꯔꯤ ꯌꯥꯗ ꯀꯗꯥ ꯌꯥꯔꯦ ꯅꯪꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯅꯤ ꯉꯁꯤ ꯆꯥꯔꯣꯏ ꯍꯥꯏꯒꯦ ꯅꯪꯁꯨ ꯅꯥꯇꯣꯟ ꯃꯥꯜꯂꯦ ꯍꯥꯞꯆꯜꯂꯒꯦ ꯑꯗꯣ ꯂꯧ ꯃꯤꯛꯁ ꯇꯧꯔꯦ ꯍꯧꯖꯤꯛ ꯍꯥꯞ ꯈꯔ ꯍꯥꯞꯆꯦ ꯍꯥꯏꯕ ꯃꯁꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯌꯥꯝꯗꯤ ꯃꯇꯦꯡ ꯆꯨꯝꯃꯅꯤ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯗꯤ ꯂꯣꯏꯔꯅꯤ ꯍꯥꯏꯕ ꯌꯥꯡꯉꯤꯗꯅ ꯁꯦ ꯑꯃꯨꯛꯁꯦ ꯍꯥꯟꯅ ꯐꯨꯠꯇꯣꯛꯑꯒꯦ ꯆꯥꯅꯤꯡꯕ ꯆꯥꯎꯔꯦ ꯌꯥꯡꯒꯤꯅ ꯂꯤꯛꯏꯕ ꯖꯤꯔꯥ ꯊꯥꯛꯄꯩ ꯃꯈꯥꯗꯅꯦ ꯀꯨꯝꯖꯟ ꯅꯝꯃꯣꯏ ꯃꯅꯤꯟ ꯆꯠꯇꯅ ꯐꯥꯏꯅꯦꯜꯂꯤ ꯁꯤ ꯏꯟꯖꯥꯡ ꯊꯣꯡꯕꯁꯤꯅ ꯂꯣꯏꯗꯣꯔꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯊꯣꯡꯕ ꯈꯤꯇꯪ ꯍꯥꯞꯀꯦ ꯁꯤꯅꯤ ꯈꯥꯡ ꯑꯍꯨꯝꯗ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯑꯍꯨꯝ ꯑꯥꯏꯇꯦꯝ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦ ꯑꯥꯏꯇꯦꯝ ꯑꯍꯨꯝꯁꯦ ꯊꯣꯡꯕ ꯂꯣꯏꯗꯣꯔꯦ ꯈꯔ ꯋꯥꯠꯂꯤꯕ ꯈꯪꯗꯦ ꯁꯤ ꯆꯅꯥꯁꯦ ꯍꯥꯟꯅ ꯍꯥꯞꯄꯁꯦ ꯑꯗꯨꯒꯤ ꯃꯈꯛꯁꯤ ꯍꯥꯟꯅ ꯉꯧꯔꯒ ꯑꯗꯨꯗꯩꯗꯤ ꯑꯂꯨꯁꯦ ꯍꯥꯞꯄꯣꯏꯅ ꯁꯤ ꯉꯧꯕꯁꯤꯅꯦ ꯈꯤꯇꯪ ꯀꯨꯏꯅ ꯉꯧꯗꯣꯏꯁꯦ ꯑꯂꯨꯁꯨ ꯉꯧꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯈꯥꯏꯗꯣꯛꯑꯅꯤ ꯄꯨꯈꯝ ꯑꯃꯗ ꯈꯥꯏꯗꯣꯛꯑꯒ ꯄꯨꯟꯅ ꯀꯥꯁꯜꯂꯦ ꯈꯔꯗꯤ ꯀꯥꯁꯜꯂꯦ ꯁꯤꯁꯦ ꯈꯥꯏꯗꯣꯛꯑꯒꯦ ꯈꯥꯏꯗꯣꯛꯑꯒ ꯁꯣꯝꯗ ꯄꯨꯊꯣꯛꯑꯒ ꯆꯥꯗꯧꯔꯕꯅꯤ ꯂꯣꯏꯔꯦ ꯆꯥꯛ ꯊꯣꯡꯕ ꯁꯤꯒ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ ꯍꯋꯥꯏꯒ ꯕꯣꯔꯤꯒ ꯋꯥꯎ ꯖꯤꯔꯥ ꯊꯥꯛꯄꯅꯤꯀꯣ ꯁꯤ ꯀꯥꯕ ꯅꯠꯇꯦ ꯖꯤꯔꯥ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯗꯤ ꯁꯤꯒꯅ ꯑꯂꯨꯒ ꯊꯣꯡꯕ ꯂꯩꯔꯦ ꯄꯀꯧꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯦ ꯁꯤꯗꯤ ꯃꯍꯥꯎꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯁꯤꯒꯅ ꯑꯉꯧꯕ ꯂꯩ ꯑꯉꯧꯕ ꯚꯥꯖꯤ ꯍꯥꯏꯇꯥꯔꯦ ꯑꯂꯨꯁꯦ ꯁꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄ ꯑꯩꯒꯤ ꯏꯕꯨꯡ ꯍꯥꯏꯇꯥꯔꯦꯅꯦ ꯏꯕꯨꯡ ꯗꯦꯕꯗꯠꯇ ꯁꯔꯃꯥꯅ ꯄꯤꯕꯤꯔꯛꯄꯅꯤ ꯒꯤꯐꯠ ꯑꯣꯏꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯁꯤ ꯏꯜꯂꯒ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯗꯦꯕꯗꯠꯇ ꯁꯔꯃꯥꯗꯨꯗ ꯅꯆꯟꯕꯨꯁꯤ ꯒꯤꯐꯠ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣ ꯃꯊꯪꯗꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯑꯣ ꯑꯩꯅꯗꯤ ꯏꯕꯨꯡꯒꯤꯗꯃꯛꯇ ꯀꯩꯁꯨꯝ ꯑꯍꯦꯟꯕ ꯀꯩꯁꯨꯝꯐꯧ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯗꯣ ꯃꯊꯪꯗ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗ ꯊꯨꯡꯕ ꯇꯥꯏ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯤꯗꯩꯁꯤꯗ ꯆꯥꯛꯍꯧ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯔꯃꯦꯜ ꯆꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯑꯂꯨꯒ ꯆꯅꯥꯒ ꯉꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯍꯋꯥꯏꯒ ꯕꯣꯔꯤꯒ ꯊꯣꯡꯕꯗꯣ ꯂꯩꯔꯦ ꯁꯤꯒꯅ ꯑꯂꯨꯅꯦ ꯌꯦꯅꯝꯅꯦ ꯕꯣꯔꯤꯅꯦ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯒꯅ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯉꯥ ꯃꯀꯣꯛꯁꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗ ꯑꯌꯨꯛꯇ ꯉꯥ ꯊꯣꯡꯕꯗ ꯂꯩꯔꯦ ꯗꯦꯕꯗꯠꯇ ꯏꯕꯨꯡꯅ ꯄꯤꯔꯛꯄ ꯐꯤꯗꯨꯞꯁꯦ ꯏꯜꯂꯒ ꯌꯥꯂꯥꯅꯟ ꯁꯔꯃ ꯏꯕꯨꯡꯅ ꯄꯤꯔꯛꯄ ꯕꯣꯔꯤ ꯃꯌꯥꯝꯁꯦ ꯆꯥꯗꯣꯔꯤꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯄꯨꯟꯅ ꯅꯪ ꯆꯥꯕ ꯍꯧꯔꯛꯑꯣ ꯑꯣꯏꯔꯁꯤꯅ ꯃꯩ ꯀꯥꯏꯖꯩ ꯌꯥꯏ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯂꯥꯛꯑꯣ ꯍꯥꯏꯖꯥꯗꯦ ꯃꯥꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯐꯝꯅꯦꯕ
ꯍꯥꯎꯕꯗꯣ ꯅꯪ ꯇꯦꯁ ꯇꯧꯔꯦ ꯍꯥꯎꯋꯤ ꯕꯖꯥꯔꯒꯤ ꯑꯂꯨꯁꯦ ꯈꯔ ꯃꯨꯟꯕ ꯋꯥꯠꯄ ꯀꯩꯅꯣ ꯃꯨꯜꯂꯦꯍꯦ ꯅꯪ ꯍꯤꯟꯖꯥꯡ ꯂꯧꯔꯕꯣ ꯑꯩ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯆꯥꯅꯤꯡꯉꯦ hawai thong ba một hai thong kìa chân đây anh chào thì tôi có một lòng không để cho nó nhiều bị rồi cho tôi bị đó một cái tuyệt số liền cái xin á cho nó nhiều bị thì cái người ta mang chào thì cho nó nhiều bị nào hỏi rồi không có cho nó chào tôi bị xin tuyệt số là gì cả 시주 하우리 와우 고마워 anh hỏi rồi tôi thì chào thì hao rất là sao 하위 ung chưa khá thiền à bảo đó mà có bảo cũng có phone đồ của mồi là ni nên chắc khá loại này hay rồi khởi chỉ nào chắc khá lắm mồi cái sẽ thầm bị ra để bổ sung một cái hèn hỏi ya anh mới biết đâu được hỏi nâng một gì bà nga thông bữa cho anh rồi đó buổi sáng hẹn hò tôi sẽ khối hàng là bị ai thế này chả hôm mà năm sẽ bị chết chả làm mẹ bảo chả hôm mà năm sẽ bị chết hàng rồi anh nào khối cái chả hậu sẽ nấp rau thì rau đẹp ở đồng rồi mà năm gì năm trái ra ở dưới alu cái bùi cái thùng bông cha là gì cả xí thì mà không là còn mấy mà chủ chế u bây giờ đi học cái mai là bạn 거의 많은 한 땡이 아니 머리 보러 꺼는 몇 땡이 머리 시 짜시네 애냐 나 거의 통로 비자게 애 통로 비자게 하루에 생각 받잖아 아시게 지가 머니푸르기 나랑 유튜브 때 봤는데 머니푸르기 그 동네나 장진가 하버도 아주 하고 뭐도 말해 아주 많이 수능 뭐 통해 싸니 우리 얘기나 내가 뭐라 생각해 아니 내가 어떻게 그래 아니 뭐 하는 거야 이제 자이야 일단 기기는 자이 말고 그냥 이제 피드백 nó sẽ fast time bên này và chu đi này anh cứ mình là in bài ta xin chú tụi mỗi đâu mình chưa bỏ học có nữa đâu sao đây cả những cái này có nữa xem bộ khổ hao mà không được thua mà đấy chúng mày hao người ta cái thì không đẹp ạ khi làm hao lúc ai thì thay ra rồi chúng mày nó hao nè ai nhỉ khoe cho cái video nó bùn quá đâu ý tổng ta cha đôi mẹ nó đúng tuổi chứ còn tàu rồi đâu đấy rồi đấy rồi bà già chẳng hào mà một bà chắc vậy nó nhưng mà cha sẽ giam thì cha bên nhà bạn anh chỉ cha không một cái khởi liệu hình dạng thì hào rồi nó chân nhân như vậy mà để ra năng con theo á anh chắc không ở bên này anh sẽ là ghê thôi em chắc cha bao lâu rồi anh đi làm hậu giờ đi ino là số hậu này hay khôi mà cái bóng cái lăng cái cha này hậu này là hay ado moi đi video đó giàu ninh tập bên này đó giàu hơn là chuyện moi nên cha bao giờ hậu này hay vậy ado
ꯑꯩꯅ ꯊꯣꯡꯉꯤ ꯃꯑꯣꯡꯁꯦ ꯅꯠꯇ꯭ꯔꯁꯨ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯃꯑꯣꯡꯗ ꯊꯣꯡꯕ ꯌꯥꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯍꯩꯕ ꯃꯑꯣꯡꯗꯅꯤ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯁꯨ ꯑꯩꯅ ꯊꯣꯡꯕ ꯃꯑꯣꯡꯁꯤꯗꯁꯨ ꯊꯣꯡꯅ ꯆꯥꯕꯤꯌꯨ ꯑꯗꯣ ꯑꯇꯩꯁꯨ ꯃꯑꯣꯡ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯔꯗꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯑꯦꯟ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯅꯨ ꯌꯨꯇ꯭ꯌꯨꯕꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯅꯨ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯄꯦꯖꯇꯅ ꯐꯣꯂꯣ ꯇꯧꯕ ꯀꯥꯎꯕꯤꯅꯨ ꯃꯌꯥꯝ ꯑꯃꯨꯛꯀ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ ꯌꯥꯔꯦ ꯍꯦ ꯇꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯎꯔꯁꯤ ꯊꯨꯝ ꯂꯩꯔꯦ